Lanjaugi Sangai Chilombi Yaro Nang Budi Fajabi Yaro Nang Budi Fajabi Narogi Konjal Tharam Tabiri Bamarup Singbu Ahan Bamaktada Taramnok Jari Kurumjari Ngasigi Tharam da Puduna Lakchari Talent of the Month Ngasi Talent of the Month Lamda Masigi Yamna Naha Oiribi Saknai Rabi Saisakpi Pinky Saikhomga Akhanana Unaduna Wariwatai Sanaba Tahanjari Unaduna Wariwatai Sajari Basing Malemnganba Yumnam Amasung Priyalakshmi Langpoklakpam Hauzik Lobirasi Talent of the Month Mankinuko Yaro Shangai Mankinuko Yaro Sangai Ngasi All India Radio Imphal gi Naharogi Konjal gi Talent of the Month thorom gi damai khogi studio da lengshin biribasi lamdam sigi thoidok hendona saknai rabi miyamna thoidok hendona singthanari bi folk singer ama khakni Manipuri gi mamal yamlaba ipaipu singna thambiram liba tabunung da lotuna thambiram liba sigumba saisak saida kayabu tungi mirol da amuk pass on tawnaba gi damak yamna achowa thodang ama loriba dugumba saisak pi ama khakni Pinky Saikhom akhoi studio da lengshin no leibire Pinky bo han bamakta da All India Radio Imphal gi Naharogi Konjal thorom da taram nokcheri han bamakta da All India Radio Imphal butabiriba mipum khudingmak pusu koknona khurumjari Karam haina fawi ngasi gi mikup se nahan makai tongan tongan ba interview mayam amadi dumak pibiram lagani adubu ngasi All India Radio Imphal gi station sida studio manung sida famina bagi wari watai sabagi tanja ama fangbase thamoi nung da kari fawi phongdokpi yamna nungai ba ma phawe ain expect tawdaba ama aingonda smaina interview gi haibirak pase yamna nungai ado khangde nungai haitai Priya ngasi ekhoigi irakta lengshin biribasi saisakpi ama khakni aduga on the other side of the story masamaksi acting ilam da sodumak khongdai acting ilam sida su yamna mating thokna dumaina changsinba mioy ama khakni Priya gi side gi kari kari wahang sing lady hangdi ahan basidi Pinky normally saisakpi sing na hai base ngasi di khonjel se yamna nungai te isai sakpa dugumba hai base ai noina haijaba tare ai gi khonjel se khara nungai te ko saisakpi mu unaram dai sida tanja char di aisu isai mati ngang hongba yabani dubu khonjel sina ngasi di upai leiroi dore madugi chance madi pijararoi so sorry ahan bada Pinky koine Pinky se follow tawrak pase yamna kuire Pinky gi stage performance koine YouTube ta karida adumak udana la abani ado ngasi unabagi tanja phangbagi ahan basidi wari watai nungai na ba Pinky gi mingbudi khangjare leifam ima baba gi ming ichilinaw na kayano adoga education na kadai population bire adui matang da hana thambiyo ai Isang Pinky Saikhom aduga aigi mama gi mingna Saikhom Sana Hanbi Devi aduga aigi lagi draba baba gi mingna Saikhom Ratan Kumar Singh aigi chilna ohumne aigi makhada aigi ipwani leiri aduga aigi leiphamna Oripo Khoshnam lekai ai MU da master loijare hozik Pinky yam nungai Pinky gi samlappa background ma koina hana khangjaraga su listener sing gi damak haiba tare yamna marik chumna Pinky na thamiba yam nungai Pinky folk singer amoin establish tawraktringe gi mamangda isagi oiba angang oringai degi pamjarakpa mangjarakpa manglan khari soina leramgani hoi hujikpudi aigi laibakta tamlamba oiba suyai or Pinky na angang oringai degi pamjarakpa potu mangphaunarakpa oramba suyai ado angang oringai degi karamba ambition amada haiba tare karamba aim amada chaurai kari apamba sing leiri haibadu thambi pamba se ise angang oi kan de hauna su dum jagoi se sum pame dubu aigi kano aina di active service kum basam pamjai am super kani priana ta wang chawra ado pamjaraga su aina folk song se tamba hogi badagidi sakpi na ba lairakta sina culture se mangtharakpa suguma mayam se uraga active service se mayam ama laikre tawbina ba mayam ama aduna aina sona kanda aina aigi ngamjaba level da yokhatcha boina kano tawjarage aina sigi field se chachagi bini yamna fazaba lamdam sigi naha amada chenfam thokpa dugumba wakhaloni aina thamjage ado Pinky tasengna folk singer moina establish tawrakna ba hona ba aduga hojikti myamna sakhanglaba folk artist ama habadu oire ado sigi journey se kamaina tawi oza kana gi makha da horakhiba adagi de koina folk artist ama oina koina uzaba matamda magi tangai fadana mana stage sa tholokpa matamda natraga mana performance ama pirakpa matamda ngakta ba yada ba magi tangai fadaba chana kanglon credit dum oza guru singna su soidina dum takpirangmani haina khanje du kamaina lei masigi difficulties stage sa thokpagi nungai ba awaba soidina leramgani samlam takpi ahanbada aina folk song se tamba horak pase Lahui gi foundation day mada aigi oza
bobok langa thel thoinu mana moirang sai se sakpiramba saamba sida iso taru bani ba da pa maga aingonda tamning ba ma phawgi ba adagi mai tora mama hoi nini hoi myam tanaraga dudi saina tammasi hana su aigi mama bhe pokpi ba pupu se mana di isai gi de aigi ahamba ozani ba pupu na isai sum khra tawar lakpa sida khra didum sakcha ba aduga boboga thengnarubadagi maina folk song se tammage na khalaga mai tamgi bane aduga journey se wabana dihele wabana hele habadi koi family se dum middle class family ni kashu kano oibanate ana ai tom da sunate gi chilnaus lairi mayam do manage tawna ba honarakpa dagi dance academy da su diploma loizare adu su tamna ba honarakpa school su kana honarakpa isai su tamna honarakpa yam wagi dagi chattabadi yadaba bhara laitadana mama ga khongna dum chapmina ba dagi pupu gi hambar maning da to ga chalakpa mayam journey mayam wabadi mayam leigre dubu mayamna nungsibidana kitang sumaina aina tawjabasida mayamna penbidana sumaina sakhang bibase simadi yam harawe aina tawjaruba khara khaksigi mahi kitang orsu phange na khanjai duga aina koigi oiba folk oiba koi traditional songs se kitang do orba su yokhat pangam jare haibagi thajaba madi leijare hoi ngasagi mamal yam laba ipai pusing na thambiramba aikogi lan mayam si pinki gi su ngamjaba thakta haiba tare contribute tawrakanda mathangi charol amada amuk pason tawnabagi role du su pinki honi yamna chawna lobiri bani duga naha ama oina folk singer amoina stage ta thoga perform tarappa matamda horakliba mirol sing nasu pinki hoibu role model amoina lawjaraga adudagi inspiration lawjaraga ngasagi folk ki lambi du da pop music ta adagi atoppa genre sing da leiriba craziness to hujikti folk ta su tapna lakpagum adagi de khoigi nubi obi sing samkak ta su folk artist sing na maruina hek khoi sai gumba kakpa hoi sam sangna khakpa adugumbagi culture mayam su hujik tapna hingalakpadong na khoin ujabase masi su yamna chauba positive sign amani haina khoina su lawje Pinky ni hojik panbikibada Pinky gi oza se langathil thoinu haiba masu panbikre duga dance academy da su diploma loishale haiba ma isai gi journey sidi kamaina horaki oza se langathil thoinu khaktamak oibra atop Pinky gi oza na kanano aduna chingba su kitang thambiyo isai gi oina di ai gi pupu sina ai gi ahamba ozane du pupu gi mingna laishram ni mai ya school da gine pupu su nat sankritan sakpane ada pupu gi oza ai tare pupu tambi oza se su aina picture pi ganda adum pupu tambi bagi khopagi dum loinaraga leibeduda pupuza kawaina pupuza da sum tambi bado ingonda da pupu ga oza ga mabanisna hamba oza oidoine duga second da aigi bubok langathel thoinu se leire duga aina matam gi nat sankritan gi oiro amagi oiro aina sum loina zaruba oza hairga di oza khoi mayam na soina thoido dona khangna biraba oza lakpati adagi aina di bubok ene dum kauzare bubogambini adagi dance academy da so oza mayam ama leigre mayam na hena khangna biraba oza mayam ama leigre mingwaina amamam tang panbadi mayam yambani na chithaba nanthaba yawarga su warong ni aduna dance academy gi oza mayam ama adagi aina tamjarakpa mu gi oza mayam sina aibu thangat pidana si level se yaujarakpani haijani oza singi tongan ba contribution magi area of expertise loina leiba ngaktani aduna oza sing sidagi khomjalakpa mahegi pukai duna ngasi mayam mangda mayam gi hoi chawba pikpa natra mayam na penbiba adumaina seba se tawba hobira ini ado Pinky ahanba mayam mangda thoga performance piba horakpa mayamna sakhangna ba hokibase masidi karamba tanjano haibdi kanana kamain tawraga platform ama oina create tawba horeise ado masidi kamaina adugi journey du sumate ma panbia yam noini mayamna khangnabi bhaibase aidi khangdre haidi khangnaramdra khangnaramwardra di khangdre aduga aigi oina de dum pi kandagi folk isai se dum saaga function oiraga su adagi la harauba oiro adum loina participate loin tawre adagi fusion lomda lakpadagi khra hena khangbirak ba haitare fusion contemporary lomda ina kizaine na handa nongin gida best singer su tagiban adugida sakibadagi sum mayamna hena khangbirak ba haigadra amaina oigibni haisani Nongin music album festival music panbiring ai sida khoina ningsingjabada hojik Pinky na panbirak pasida 2019 gi Nongin music album festival da Pinky se best singer award su phangkibra haina khanjei hojiki sai du magni Pinky ado tanja sida hojik Pinky na panbiring ai sida Pinky gi hojik best singer award su phangkiba isai se mateng amtang mayam da tahan bi diam nuai ni maputak talaikol changbadi hai Karina tiglaydana Thauna kayam phadana Lairang lai khok ting khang pali Chitlo hay Ki dara
Mitna nokpa mit ngauba thamoi phangna yenganba Mitna nokpa mit ngauba thamoi phangna yenganba lairang khuding chironba pukche lepta pakhango Aina kaya shuba lairang no Laihi huge thaurang liba Laihi huge thaurang liba Ki jaine na ta tauranu mai thak pa Ki jaine khoi mu nangi na ramchad Ki jaine na ta tauranu mai thak pa Yamna fazaba isai masu taminare Pinky folky mahaudusu dum fazana fange contemporary gi field su dum phangan bangame aduga isai sigi credit line da kana no haibusu Pinky habitang panbir yam noini Isai se music director sina Dasurmani Risine aduga lyrics ibibana Pabung Khaidem imo aduga video sibu direction pibi gibana Dagyanan gi kizaine ge whole team je sida credit pininge mayam na hotna bidana siyawna phangba ngamjagi bani aduga Pinky makhatana lakchening basi nata sankritan hairagasu natragana saknariba moirang saida oiro natragana topa folk ki leiriba tongan ba khulangi saida oragasu ayambana high pitch ta sakpa oina akhuna sum thengna jai adu performance ama leire hadana practice toba matamda khonjel hek takhiba khonjel hek mangba agum hek yawidana ko sigumba matang jadi kamaina tawi practice sum tawrabanina adum sigumbagi awaba se thengna bidabra Aigi laibok phaba haigadra amaina practice tawba khotpada de dum khonjel tabadi yawde aduba ai handa angtang di yawkhre isi Bangladesh tatluba khonji pura sigriba hangat pangamdaba lok lai hoga pula pagidana aigi life the first time ne duna atai dem wo yawdri hajani hoi Malem akoina ngasi kauribase isai sakpini ko ado taseng hairagadi mangon akoina title ama piba taragadi aphauba sai sakpini ba ado Malemnganba ibani na changdana Pinky sida wahang si hangambani na wahang si suloi banaidre ado ga tabi ba mayam na chithi pakhum da soidana irani Malemnganba ga Priyaga na Pinky Saikhom do kauraga isai di sungsak andre question da puang dhangaga leire na ado na matang sida Pinky isai amasu tamina bagi tanja do longning bagi na ina harise ado ga Pinky gi huziki kitang modernized toba contemporary room da changak pasina akon baneba adubu ahan bada Pinky se khangnari baze folk singer amo inani moyang side da mainly aduna Pinky sigi matang sida su phazaba mateka ma khoi tamina si aduga sigi matang da su khoi wari kitang sanana ba adugi tanja da mu lawjage hoi moirang sai gi loi ka badagi mateng khatang logo char saksarage Nong ban gi langoi karu khongdang ba Khurachine songya daga namle do Nak thing khangon kauri do Mamai dana shanrupa kongon thinba sha Nak thing shori mapal phumba sha Lai mada phajje da thoi bi do Mai thong ta bana mai thong na ga ta bana ga yeng la ga mera thagi na ga thajani mai thong sai kak sai no mai thong na ga sai kak sai no yeng la ga ni na ga pan ba na ga thajani Lutung shamlang tabana yeng la ga Suknugina uchan naga manani Pambum tabana Pambum naga tabana ga yeng la ga Thambo hera naga maung Khwang bu tabana ga yeng la ga Uchi khoi man bi naga khwang da ni Shabana ga tabana Shabana tabana ga yeng la ga Wai thau
Patkinaga ngaroi Kubum tabanaga yinglaga Mata haubanaga chingdagi Chom changbina mayun ko Ngona pajabi kubum niya Nanay naga tabana mawali Mamum naga pajaba naga mahili Khara khara lapna Khara khara lapna Hayam naga lapna 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 thaudoglo Hanjilak badadina Kaubino ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯆꯕꯁꯤ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯣꯛꯀꯤ ꯑꯣꯏꯕ ꯁꯩꯁꯛ ꯑꯃ ꯁꯛꯂꯛꯄ ꯃꯇꯝꯁꯤ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯁꯤꯡꯁꯤ ꯌꯥꯝꯅ ꯑꯔꯤꯕ ꯃꯇꯝꯒꯤ ꯂꯣꯟꯁꯤꯡ ꯑꯣꯏ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯗꯕ ꯂꯣꯟꯗꯥ ꯑꯣꯏꯅ ꯑꯌꯥꯝꯕ ꯇꯧꯏ ꯑꯗꯣ ꯑꯁꯨꯛ ꯁꯥꯡꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯁꯥꯏ ꯍꯥꯏꯔꯒꯁꯨ ꯃꯁꯤ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯛꯄꯗꯕꯨ ꯇꯦꯟꯅ ꯇꯥꯔꯕꯒꯤ ꯋꯥꯅꯤ ꯏꯊꯣꯛꯑꯒꯗꯤ ꯌꯥꯝꯅ ꯁꯥꯡꯕ ꯑꯃ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯃꯁꯤ ꯀꯃꯥꯏꯅ ꯆꯤꯟꯐꯥ ꯐꯥꯅꯕ ꯍꯥꯏꯕꯗꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯖꯒꯣꯏ ꯁꯥꯅꯕ ꯁꯥꯊꯦꯛ ꯎꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯩꯗꯤ ꯊꯤꯜꯂꯤꯕ ꯑꯦꯀꯝꯄꯅꯤꯁ ꯃꯌꯥꯝꯗꯨꯒ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤ ꯚꯥꯕꯣꯛ ꯃꯌꯥꯝ ꯄꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯍꯥꯏꯔꯤꯕ ꯂꯤꯔꯤꯛꯁ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯃꯥꯏꯅ ꯆꯤꯟꯐꯥ ꯄꯨꯅꯕ ꯍꯣꯠꯅꯕꯤ ꯃꯁꯤ ꯑꯗꯨꯝ ꯐ꯭ꯂꯣ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯁꯦ ꯐꯥꯒꯤꯕꯁꯦ ꯀꯃꯥꯏ ꯐꯥꯒꯤꯕꯅꯣ ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯩ ꯑꯣꯏꯅ ꯑꯗꯨꯝ ꯉꯪꯉ ꯆꯠꯈꯤꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯑꯗꯨꯝ ꯉꯥꯡꯅꯕꯗ ꯁꯤꯖꯤꯟꯅꯕ ꯂꯣꯟ ꯅꯠꯇꯕꯅꯤꯅ ꯁꯛꯄꯗꯁꯨ ꯑꯗꯨꯝ ꯁꯣꯏꯈꯤꯕ ꯌꯥꯎꯋꯦ ꯍꯥꯏꯗꯤ ꯏꯃꯥ ꯍꯥꯏꯒꯗꯕꯗ ꯏꯆꯦꯝꯍꯜ ꯍꯥꯏꯒꯨꯝꯕ ꯍꯥꯏꯈꯤꯕ ꯑꯗꯨꯝ ꯇꯩꯅ ꯎꯅꯕ ꯑꯗꯨꯝ ꯌꯥꯎꯗꯤ ꯌꯥꯎꯋꯦ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯁꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯄꯔꯐꯣꯔꯃꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯤꯔꯝꯒꯅꯤ ꯑꯩꯈꯣꯏꯅ ꯎꯗꯕꯒꯤ ꯋꯥꯅꯤ ꯄ꯭रिꯌꯥ ꯅꯠꯇ꯭ꯔꯥ ꯁ꯭ꯇꯦꯖꯇ ꯈꯛꯇ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯒꯤ ꯋꯥꯅꯤ ꯇꯧꯕꯇꯕꯨ ꯑꯥꯔꯇꯤꯁ ꯑꯃꯅ ꯃꯗꯨꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨꯃ ꯄꯤꯅꯅꯕ ꯍꯣꯠꯅꯕꯗ ꯃꯥꯅ ꯍꯣꯠꯅꯔꯝꯒꯗꯕ ꯃꯥꯒꯤ ꯑꯦꯐꯔꯠꯇꯨꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯀꯥꯎꯟ ꯇꯧꯐꯝ ꯊꯣꯛꯑꯦ ꯍꯥꯏꯅ ꯈꯟꯖꯩ ꯁꯤ ꯃꯣꯏꯔꯥꯡ ꯁꯥꯏꯁꯦ ꯁꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ ꯄꯨꯕꯅꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯆꯠꯄ ꯃꯇꯝꯗ ꯇꯥꯏꯃꯤꯡꯗꯣ ꯈꯔ ꯀꯩꯅꯣ ꯑꯣꯏꯅꯔꯦ ꯈꯔ ꯇꯦꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯥꯡꯀꯛꯁꯦ ꯀꯔꯥꯏꯋꯥꯏꯗ ꯀꯛꯇꯣꯏꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯔꯤꯡ ꯑꯃ ꯂꯩꯖꯕꯅꯤꯅ ꯂꯣꯏꯁꯟꯐꯝ ꯆꯥꯗꯅ ꯂꯣꯏꯁꯜꯂꯝꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯃꯇꯥꯡꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ ꯀꯥꯟꯗ ꯊꯨꯅ ꯀꯔꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯁꯤꯒꯦ ꯍꯥꯏꯕꯗ ꯁꯝꯖꯜꯂꯒ ꯍꯥꯏꯒꯗꯕꯗ ꯁꯣꯏꯈꯤꯕꯁꯨ ꯌꯥꯎꯋꯦꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯍꯥꯏꯒꯗꯕ ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯏꯒꯨꯝ ꯇꯧ ꯋꯥꯔꯤꯗꯣ ꯇꯩꯅ ꯑꯣꯟꯅꯈꯤꯗꯅ ꯑꯗꯣ ꯁꯨꯝ ꯁꯛꯑꯒꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯐꯖꯅ ꯉꯥꯎꯋꯦ ꯄꯤꯡꯀꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯄꯤꯡꯀꯤꯁꯦ ꯌꯥꯝꯅ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯕ ꯁꯤꯡꯒꯔ ꯑꯃꯅꯦ ꯍꯥꯏꯕꯁꯦ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯖꯔꯛꯄ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗ ꯈꯔ ꯁꯣꯏꯈꯤꯕ ꯑꯗꯒꯤꯗꯤ ꯅꯣꯡꯃꯅ ꯍꯦꯛ ꯐꯖꯅ ꯁꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯄꯨꯡ ꯐꯥꯔꯛꯑꯕ ꯉꯁꯤ ꯁꯛꯅꯥꯏꯔꯕ ꯁꯩꯁꯛꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯄꯤꯡꯀꯤ ꯉꯁꯤ ꯐꯥꯎꯒꯤꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯆꯤꯚꯃꯦꯟꯗꯤ ꯂꯩꯔꯦ ꯀꯔꯤ ꯀꯔꯤ ꯑꯦꯋꯥꯔꯗꯅꯆꯤꯡꯕ ꯐꯪꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯊꯝꯕꯤꯌꯨ ꯑꯦꯋꯥꯔꯗꯁꯦ ꯑꯩꯗꯤ ꯍꯧꯖꯔꯛꯇ ꯉꯥꯏꯔꯤꯕꯅꯤꯅ ꯊꯣꯏꯗꯣꯛꯄꯗꯤ ꯀꯩꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯂꯣꯛꯇꯥꯛ ꯈꯣꯔꯖꯩꯂꯨꯞ ꯊꯥꯡꯒꯗꯒꯤ ꯚꯩꯒꯣ ꯅꯤꯡꯁꯤꯡ ꯃꯅꯥ ꯍꯥꯏꯅ ꯑꯃ ꯄꯤꯕꯤꯌꯦ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯖꯔꯤꯕ ꯁꯩꯁꯛꯁꯤꯗ ꯍꯦꯟꯅ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯑꯣꯏꯅ ꯄꯤꯕꯤꯕꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯣꯡꯏꯟꯒꯤ ꯕꯦꯁ ꯁꯤꯡꯒꯔ ꯁꯤꯃꯒ ꯁꯤ ꯑꯅꯤꯁꯤ ꯈꯛꯇꯪ ꯂꯩꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯤꯡꯀꯤ ꯑꯥꯔꯇꯤꯁ ꯑꯃ ꯍꯥꯏꯕꯁꯤ ꯃꯥꯏꯊꯣꯡ ꯌꯥꯝꯒꯜꯂꯤ ꯄꯤꯡꯀꯤꯁꯦ ꯍꯣꯏ ꯃꯌꯥꯝꯅ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯒꯁꯨ ꯖꯒꯣꯏꯗꯁꯨ ꯊꯣꯏꯗꯣꯛꯅ ꯅꯣꯞꯇ꯭ꯔꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅꯗꯤ ꯎꯖꯩ ꯃꯔꯝꯗꯤ ꯁ꯭ꯇꯦꯖꯇ ꯄꯤꯡꯀꯤ ꯍꯣꯏꯅ ꯎꯠꯄꯤꯔꯤꯕ ꯁꯥꯊꯦꯛ ꯃꯌꯥꯝꯁꯤ ꯖꯒꯣꯏ ꯁꯥꯕ ꯑꯥꯔꯇꯤꯁ ꯑꯃꯗꯒꯤ ꯊꯣꯏꯗꯣꯛꯅ ꯇꯥꯗ꯭ꯔꯕ ꯍꯣꯏ ꯖꯒꯣꯏꯒꯤꯗ ꯃꯥꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗꯨꯗꯗꯤ ꯖꯒꯣꯏꯒꯤꯁꯨ ꯃꯥꯒꯤ ꯍꯦꯛ ꯇꯝꯂꯨꯔꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯑꯣꯏ ꯇꯧꯕꯇꯕꯨ ꯖꯒꯣꯏ ꯁꯥꯕꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯤꯡꯀꯤꯁꯨ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯀ꯭ꯋꯥꯂꯤꯇꯤꯗꯨꯗꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯣꯜꯁꯣ ꯑꯩꯈꯣꯏꯅ ꯎꯖꯕꯗ ꯃ꯭ꯌꯨꯖꯤꯛ ꯑꯦꯜꯕꯝ ꯈꯔꯗ ꯑꯣꯜꯁꯣ ꯐꯤल्मꯒꯨꯝꯕꯗꯁꯨ ꯄꯤꯡꯀꯤꯁꯦ ꯑꯩꯈꯣꯏꯅ ꯃꯁꯛ ꯑꯗꯨꯝ ꯎꯖꯈ꯭ꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯃꯥꯏꯅꯅꯣ ꯁꯤꯒꯤ ꯑꯣꯐꯔꯁꯤꯅ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯑꯦꯛꯇꯤꯡꯒꯨꯝꯕꯗꯁꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯕ꯭ꯔꯥ ꯑꯦꯛꯇꯤꯡꯁꯦ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤꯁꯨ ꯑꯗꯨꯝ ꯄꯥꯝꯃꯦ ꯃꯤ ꯃꯃꯥꯡꯗ ꯇꯧꯗꯤ ꯏꯀꯥꯏꯖꯕ ꯇꯨꯃꯤꯟꯅ ꯏꯇꯣꯝꯗꯒ ꯃꯤꯡꯁꯟꯒꯤ ꯌꯦꯡꯉ ꯑꯗꯨꯝ ꯇꯧꯖꯕ ꯑꯗꯨꯒ ꯐꯤल्मꯒꯤ ꯂꯥꯏꯟꯁꯦ ꯁꯤꯅ ꯑꯩꯁꯦ ꯔꯤꯗꯝꯁ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤꯗ ꯆꯍꯤꯒꯤ ꯑꯣꯏꯅ ꯄ꯭ꯔꯗꯛꯁꯟ ꯑꯃ ꯄꯨꯊꯣꯛꯄꯅꯦ ꯂꯤꯂꯥ ꯁꯪꯂꯦꯟꯒꯤ ꯃꯃꯤ ꯍꯥꯏꯅ ꯑꯣꯄꯦꯔꯥ ꯑꯃ ꯇꯧꯈꯤ ꯁꯤꯗꯩꯁꯤꯗ ꯃꯃꯥ ꯙꯅ ꯃꯟꯖꯨꯔꯤꯁꯨ ꯌꯥꯎꯋꯦ ꯍꯧꯖꯤꯛꯀꯤ ꯐꯤल्मꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯕꯤꯔꯕ ꯃꯃꯥꯁꯦ ꯌꯥꯎꯕꯗꯒꯤ ꯑꯩ ꯃꯃꯥꯒꯩꯒ ꯊꯦꯡꯅꯕ ꯐꯤल्म ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯁꯤꯅ ꯍꯥꯏꯔꯛꯑꯦ ꯑꯩꯅ ꯃꯥꯏꯗꯤ ꯐꯤल्मꯗꯤ ꯍꯩꯇꯦ ꯈꯣꯠꯇꯦꯅ ꯍꯥꯏ ꯑꯗꯣ ꯃꯃꯥ ꯌꯥꯅꯤ ꯌꯥꯅꯤ ꯇꯧꯔꯒ
ꯑꯃꯥꯏꯅ ꯊꯕꯥꯇꯣꯟ 2 ꯑꯣꯖꯥ ꯕꯤꯔꯁ ꯒ꯭ꯔꯨꯞꯇ ꯂꯥꯏꯁ꯭ꯔꯝꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗ ꯇꯧꯈꯤꯕꯅꯦ ꯑꯗꯨꯁꯨ ꯑꯩ ꯀꯩꯝ ꯍꯩꯇꯦ ꯍꯥꯏꯗꯤ ꯗ꯭ꯔꯃꯥꯒꯤ ꯄꯣꯠꯀ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯤ ꯑꯦꯡꯒꯜ ꯂꯥꯛꯄꯒ ꯌꯥꯝ ꯈꯦꯠꯅꯕ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯗꯤ ꯗ꯭ꯔꯃꯥꯗꯗꯤ ꯑꯣꯚꯔ ꯑꯦꯛ ꯆꯪꯉꯦꯕ ꯑꯃꯗꯨꯗꯗꯤ ꯄꯨꯔꯥ ꯅꯦꯆꯔꯦꯜ ꯑꯣꯏꯅ ꯇꯧꯒꯗꯣꯏꯅꯤꯅ ꯈꯦꯠꯅꯕꯗꯣ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧ ꯈꯣꯠꯂꯣꯅ ꯃꯃꯥꯅꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯆꯪꯈꯤꯕꯅꯦ ꯑꯗꯨꯒ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯀꯥꯁ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯩꯒꯤꯗꯤ ꯏꯇꯩ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯕꯥꯒꯤ ꯃꯆꯦ ꯆꯤꯆꯦ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯑꯍꯨꯝꯁꯤꯅ ꯑꯩꯁꯦ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯦ ꯍꯣꯏ ꯄꯨꯡꯗꯥꯕ ꯍꯧꯔꯕꯅꯤꯅ ꯄ꯭ꯔꯤꯌꯥ ꯃꯁꯤꯁꯨ ꯄꯣꯂꯣꯏ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯝ ꯃꯦꯟ ꯔꯣꯜ ꯐꯤꯃꯦꯜ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯃ ꯑꯣꯏꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅꯁꯨ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯕ ꯐꯪꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯂꯩꯖꯩ ꯑꯗꯨꯒ ꯐꯤꯃꯦꯜ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯄꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯁꯨ ꯆꯞ ꯆꯥꯅ ꯄꯤꯡꯀꯤꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯨꯔꯒꯁꯨ ꯌꯥꯝ ꯊꯥꯒꯠꯄꯤꯔꯦ ꯏꯆꯦꯒ ꯏꯕꯨꯡꯒꯅ ꯑꯩꯁꯦ ꯐꯝ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯃꯥꯏꯊꯣꯡ ꯌꯥꯝꯕ ꯑꯥꯔꯇꯤꯁ ꯑꯃ ꯊꯦꯡꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯄꯤꯡꯀꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯏꯁꯩ ꯁꯛꯄ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯥꯅ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃ ꯍꯦꯛ ꯈꯣꯡꯉꯛꯄ ꯅꯠꯇ꯭ꯔꯒꯅ ꯏꯁꯩ ꯁꯛꯄ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯝꯃꯒ ꯑꯣꯜꯁꯣ ꯑꯦꯛꯇꯤꯡꯗꯁꯨ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯤ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯅꯥꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯎꯠꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯅꯤꯅ ꯄꯤꯡꯀꯤ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯃꯈꯜ ꯃꯌꯥꯝ ꯑꯃꯗ ꯆꯪꯁꯤꯟꯕꯤꯔꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯤꯡꯀꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪꯗꯤ ꯀꯌꯥꯅꯤ ꯑꯗꯨꯒ ꯃꯇꯝꯁꯤꯁꯨ ꯑꯀꯛꯅꯕ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯪꯖꯒꯗꯧꯔꯤꯕ ꯋꯥꯍꯪꯁꯤꯁꯨ ꯑꯀꯛꯅꯕ ꯑꯗꯨꯃ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯌꯥꯝ ꯇꯠꯇꯅ ꯍꯪꯅꯤꯡꯕ ꯐꯥꯎꯍꯟꯕ ꯋꯥꯍꯪ ꯑꯗꯨꯒ ꯂꯤꯁꯅꯔꯁꯤꯡꯅꯁꯨ ꯃꯁꯤ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯋꯥꯍꯪꯁꯦ ꯍꯪꯉꯒꯗꯤ ꯐꯒꯗꯕꯅꯤ ꯀꯥꯏꯅ ꯈꯟꯕ ꯋꯥꯍꯪꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯏꯁꯥꯁꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯌꯥꯝ ꯅꯍꯥꯅꯤ ꯌꯪ ꯌꯪ ꯂꯥꯎꯅ ꯁꯛꯇ ꯆꯨꯗ ꯌꯦꯡꯉꯦ ꯅꯠꯇ꯭ꯔ ꯄ꯭ꯔꯤꯌꯥ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯀꯂꯛꯅꯐꯝ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯛꯐꯝ ꯑꯃꯅꯤ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯆꯠꯂꯛꯄ ꯊꯧꯒꯜ ꯐꯪꯂꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯟ ꯃꯌꯥꯝ ꯐꯣꯂꯣꯋꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯣꯏꯅꯤ ꯃꯈꯣꯏꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝ ꯀ꯭ꯔꯦꯖꯤ ꯑꯣꯏꯕ ꯔꯤꯌꯦꯛꯁꯟꯁ ꯃꯌꯥꯝ ꯑꯃ ꯐꯪꯉꯝꯒꯅꯤ ꯑꯗꯨꯒ ꯄꯤꯡꯀꯤꯒ ꯂꯣꯏꯅꯖꯅꯤꯡꯕ ꯇꯤꯟꯅꯖꯅꯤꯡꯕ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯂꯣ ꯇꯧꯖꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝꯁꯤ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯕꯤ ꯄꯤꯡꯀꯤ ꯃꯁꯤ ꯄ꯭ꯔꯤꯌꯥ ꯃꯁꯤ ꯍꯪꯕꯗ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯆꯨꯝꯕꯅꯤ ꯃꯌꯥꯝ ꯂꯩꯕꯤꯔꯝꯕꯒꯤ ꯑꯩꯁꯨ ꯁꯤ ꯌꯧꯕ ꯉꯝꯖꯔꯤꯕꯅꯦ ꯑꯗꯨꯅ ꯃꯤꯁꯦ ꯆꯞ ꯃꯥꯟꯅꯩ ꯑꯩꯅ ꯀꯩꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯂꯩꯇꯦ ꯑꯃꯅ ꯀꯩꯁꯨ ꯀꯩꯅꯣ ꯑꯣꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯔꯛꯄ ꯑꯣꯏꯔో ꯑꯗꯨꯝ ꯍꯜꯂꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯕꯨ ꯃꯤꯁꯦ ꯂꯤꯃꯤꯠꯇꯤ ꯂꯩꯀꯣ ꯂꯤꯃꯤꯠꯇꯤ ꯂꯩꯕꯅꯤꯅ ꯑꯩ ꯑꯗꯨꯒꯤ ꯆꯥꯡꯗꯣ ꯈꯪꯅꯗꯤ ꯑꯗꯨꯝ ꯂꯣꯏ ꯇꯧꯋꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯄꯤꯡꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯍꯥꯏꯕ ꯀ꯭ꯋꯦꯁꯟ ꯑꯃ ꯂꯥꯛꯄꯁꯦ ꯍꯟꯗꯛ ꯄꯤꯡꯀꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯃ ꯁꯉꯥꯏ ꯍꯥꯏꯅ ꯗꯤꯄꯨꯅ ꯍꯥꯛꯄꯝꯒ ꯗꯨꯋꯦꯠ ꯇꯧꯕ ꯑꯦꯜꯕꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯎꯖꯩꯀꯣ ꯑꯗꯨꯗ ꯁꯝꯇꯥꯏꯝꯁ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯀꯃꯦꯟꯠꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯈ꯭ꯔꯤꯁꯦ ꯄꯤꯡꯀꯤꯒꯤ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯗꯨꯗ ꯇꯧꯋꯦꯕ ꯌꯦꯁ ꯑꯦꯛꯖꯦꯛꯇꯂꯤ ꯐꯣꯛ ꯁꯤꯡꯒꯔ ꯑꯃꯅ ꯑꯣꯔ ꯏꯁꯩꯗꯣ ꯐꯣꯛꯀꯤ ꯖꯣꯟꯔꯥ ꯑꯃ ꯑꯣꯏꯔ ꯃꯇꯨꯡꯗ ꯄꯤꯡꯀꯤꯒꯤ ꯁꯝꯗꯨꯅ ꯏꯇꯦꯟ ꯇꯦꯜꯂꯒ ꯀꯩꯗꯧꯕꯒꯤ ꯀꯔꯜ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯦ ꯂꯣꯠ ꯑꯣꯐ ꯄꯤꯄꯜ ꯀ꯭ꯔꯤꯇꯤꯁꯥꯏꯖ ꯇꯧꯋꯦꯕ ꯑꯗꯨꯒꯤꯗꯨꯗ ꯑꯗꯨꯒ ꯅꯦꯛꯁꯀꯤ ꯀ꯭ꯋꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯇꯝꯗꯨꯗ ꯄꯤꯡꯀꯤꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯑꯣꯔ ꯍꯦꯌꯔ ꯁ꯭ꯇꯥꯏꯂꯤꯁ ꯀꯔꯤ ꯀꯣꯟꯁꯦꯞꯇꯒꯤ ꯃꯥꯅ ꯁꯝꯗꯣ ꯀꯔꯜ ꯇꯧꯔꯤꯕꯅꯣ ꯑꯗꯨꯒ ꯃꯌꯥꯝꯁꯤꯒꯤ ꯁ꯭ꯇꯤꯛꯃꯥ ꯑꯃ ꯂꯩꯔꯤꯁꯦ ꯃꯥꯁꯦ ꯐꯣꯛ ꯁꯤꯡꯒꯔ ꯑꯣꯏꯇꯥꯔꯗꯤ ꯃꯁꯝ ꯈꯥꯛꯀꯗꯕꯅꯤ ꯑꯣꯜ ꯗ ꯇꯥꯏꯝ ꯐꯅꯦꯛ ꯁꯦꯠꯀꯗꯕꯅꯤ ꯑꯗꯨꯒꯨꯝꯕꯒꯤ ꯑꯃ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯅ ꯄꯤꯡꯀꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯁꯨ ꯀꯣꯃꯦꯟꯠꯁꯦ ꯄꯥꯏꯌꯦ ꯄꯥꯕꯁꯤꯗ ꯏꯁꯩꯗꯤ ꯌꯥꯝ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯛꯑꯦ ꯃꯌꯥꯝꯅ ꯌꯥꯝ ꯊꯥꯒꯠꯄꯤꯔꯛꯑꯦ ꯑꯗꯨꯒ ꯍꯦꯌꯔ ꯁ꯭ꯇꯥꯏꯜꯗꯣ ꯂꯣꯏ ꯍꯥꯏꯔꯛꯄ ꯃꯦꯀꯞꯀꯤ ꯇꯧꯕꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯗꯥꯒ꯭ꯌꯥꯅꯟꯁꯨ ꯃꯥꯒꯤ ꯀꯟꯁꯦꯞ ꯑꯃꯗ ꯇꯧꯖꯈꯤꯕꯅꯦ ꯍꯥꯏꯕꯗꯤ ꯐꯣꯛ ꯍꯥꯏꯔꯒ ꯑꯩꯅ ꯄꯨꯔꯥ ꯐꯣꯛ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯃꯣꯏꯔꯥꯡ ꯁꯥꯏꯗ ꯑꯩ ꯀꯔꯜ ꯇꯧꯔꯒ ꯁꯛꯎꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯁꯝ ꯇꯦꯟꯕ ꯁꯥꯡꯕ ꯍꯥꯏꯕꯁꯦ ꯑꯩ ꯀꯩꯒꯨꯝꯕ ꯁꯝꯁꯦ ꯐꯠꯂꯝꯗ꯭ꯔꯦꯅ खल्लो समझे खोइरमेना खल्लो अदुम तेंदोइनेबा खोइदोइनेबा अदुबु मीदुगी क्वालिटीदो अदुदुना हेन्ना मरु ओइनदि हाइजनिंगे हाइदि पीरिबा मेसेज तो अदुगा हेयर स्टाइल दुगी हाइरगदि मयामदा अखोइगी फोक फ्यूजन सकपा हाइरो फोक केनो तौबा हाइरो अदुम समझे तिंगगा सांगदबनी हाइबगी नोम्स अमा अदुम लै सिसे अदा अखोइनासु अहन लमन ओजा गुरु सिंगना थममबसे अखोइनासु काइनिंगदबगी अदुम चच्चबने दुआ अखोइगी ओइबा अखोइ ट्रेडिशन गी ओइना रिचुअल गी ओरकपा पोतदे काइरुदेबा अदुबु फ्यूजन लाकपा मतमसदि कंटेम्पररी लाकपा मतमसदि मयामसिदा हेना कमाइना पामहनगनी हेना तानिंगहनगनी खोइ मैतै मणिपुर खता नतना मयाम वर्ल्ड वाइड ओइना येंगबदा हाइदि फैशन हाइबसिदि फैशन नेबा आई सीमा तौद्या दे हबा लेतेबा दुगा हेयर स्टाइल से अदुगिदुदा कमेंट्स एम पिरे दु आइन खल्ले मयामसना पामदबगी ओइबजाने दो मथंगदा तौबिद्रा लोइरे अदुम खल्ले कमेंट तैसे अमसु थेंगने तोरो हाइरा केनोम थेंगने आइना खल्ले थाइना थोइबीदगी तोरो नेना फजै हाइ दो मा भावरम दिसे मसम खोइरा तेलम
ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗꯁꯦꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯝ ꯈꯣꯏꯕꯁꯤ ꯍꯣꯏ ꯍꯣꯏ ꯐꯖꯗꯕ ꯑꯣꯏꯅ ꯍꯥꯟꯅꯗꯒꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯉꯁꯥꯏ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯕꯗ ꯁ꯭ꯇꯤꯛꯃꯥ ꯑꯃꯈꯛ ꯍꯣꯏ ꯂꯥꯛꯄꯗꯧꯅ ꯑꯩꯒꯤꯗꯤ ꯃꯁꯥꯒꯤꯁꯨ ꯃꯁꯝ ꯈꯣꯏꯖꯩꯕ ꯑꯗꯣ ꯑꯩꯗꯤ ꯐꯣꯛ ꯁꯛꯄꯅꯤꯅꯅꯦ ꯃꯤꯅ ꯀꯩ ꯍꯥꯏꯅꯈꯤꯗꯒꯦꯅ ꯆꯞꯄꯗ ꯁꯝꯁꯦ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯌꯥꯝ ꯑꯣꯅꯦꯁ ꯑꯣꯏꯕ ꯀꯃꯦꯟꯅꯤ ꯄꯤꯡꯀꯤꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯤꯡꯀꯤ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯂꯝꯗꯝꯁꯤ ꯅꯍꯥꯁꯤꯡꯅ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯧꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯀꯔꯝꯕ ꯃꯥꯏꯀꯩꯗ ꯆꯠꯂꯤꯅꯣ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯂꯝꯖꯤꯡꯕꯤꯅꯕ ꯌꯥꯎꯗꯕ ꯂꯝꯗꯝ ꯑꯃꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯁꯨꯝ ꯀꯃꯦꯟ ꯄꯤꯅꯔꯛꯄ ꯍꯧꯔꯛꯄꯗꯧꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯩ ꯑꯗꯨꯒ ꯅꯍꯥꯅꯤ ꯌꯨꯠ ꯑꯥꯏꯀꯟ ꯑꯃꯅꯤ ꯄꯤꯡꯀꯤ ꯐꯣꯛ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯁ꯭ꯇꯦꯖ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕꯗ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯗꯨꯃꯛ ꯐꯪꯕꯅꯤꯅ ꯄꯤꯡꯀꯤ ꯍꯣꯏꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯃ ꯇꯥꯒꯗꯕꯒꯤ ꯉꯥꯏꯕ ꯄꯤꯡꯀꯤ ꯍꯣꯏꯕꯨ ꯐꯣꯂꯣ ꯇꯧꯒꯗꯕꯒꯤ ꯉꯥꯏꯕ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤꯅ ꯊꯥꯖꯩ ꯌꯨꯠꯁꯤꯡꯁꯤꯗ ꯀꯔꯝꯕ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯧꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯑꯃ ꯍꯥꯟꯅ ꯆꯪꯉꯤ ꯇꯨꯡꯒꯤ ꯚꯤꯖꯟꯁꯦ ꯍꯥꯟꯅ ꯎꯕ ꯑꯃ ꯆꯪꯉꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯏꯁꯩ ꯁꯛꯄꯗꯕꯨ ꯑꯣꯏꯒꯦꯔꯥ ꯐꯤꯜꯝꯗꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯁ꯭ꯄꯣꯔꯠꯁꯇꯕꯨ ꯑꯣꯏꯒꯦꯔꯥ ꯆꯥꯎꯈꯠꯅꯕ ꯍꯦꯟꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜ ꯌꯧꯗꯅ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯍꯟꯅꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯀꯃꯥꯏꯅ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯃꯈꯛꯇꯪꯗꯗꯤ ꯌꯥꯔꯣꯏꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯒꯤ ꯚꯤꯖꯟꯁꯦ ꯎꯕꯤꯌꯣꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯎꯔꯕ ꯈꯛꯇꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯠꯁꯤꯡꯁꯤꯅ ꯒꯦꯝꯗ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯛꯄ ꯃꯇꯝ ꯆꯥꯅ ꯁꯥꯟꯅꯕ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝ ꯍꯦꯟꯅ ꯁꯥꯟꯅꯕꯅ ꯍꯦꯜꯂꯦꯅ ꯍꯥꯏꯖꯅꯤꯡꯉꯦ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯃꯥꯔꯖꯦꯟꯁꯤ ꯀꯣꯜ ꯑꯃ ꯂꯥꯛꯑꯒꯁꯨ ꯃꯥꯏ ꯒꯦꯝꯗꯨꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯛꯄꯗ ꯍꯦꯛꯇ ꯀꯛꯄꯒꯨꯝꯕ ꯑꯗꯒꯤ ꯄꯥꯎ ꯑꯃ ꯐꯥꯎꯅꯅꯤꯡꯉꯁꯨ ꯒꯦꯝꯗꯨꯅ ꯃꯔꯨ ꯑꯣꯏꯔꯒ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯑꯣꯏꯔꯣ ꯒꯦꯝꯗ ꯁꯥꯟꯅ ꯂꯩꯕꯒꯤ ꯏꯃꯨꯡ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯒꯦꯝꯁꯤꯗ ꯑꯗꯒꯤ ꯑꯇꯣꯞꯄ ꯂꯩꯈ꯭ರೆ ꯑꯗꯨ ꯃꯇꯝ ꯑꯃꯗꯗꯤ ꯗ꯭ꯔഗ്ꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯥꯡꯍꯜꯂꯤ ꯈꯣꯠꯂꯤ ꯃꯌꯥꯝ ꯍꯥꯏꯅꯔꯝꯃꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯒꯦꯝꯁꯦ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯏꯂꯦꯟ ꯀꯤꯂꯔ ꯑꯣꯏꯔꯛꯑꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯌꯨꯠꯁꯤꯡꯁꯤꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕꯁꯦ ꯎꯕꯤꯔꯒ ꯋꯥꯈꯜ ꯈꯟꯊꯕꯤꯔꯒ ꯑꯐ ꯐꯠꯇꯁꯦ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯒꯦꯝ ꯁꯥꯟꯅꯕꯁꯦ ꯃꯤ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯈꯟꯊꯕꯤꯔꯒ ꯇꯨꯡꯒꯤ ꯚꯤꯖꯟ ꯎꯕꯤꯔꯒ ꯃꯅꯤꯄꯨꯔꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯌꯣꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯈꯟꯊꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯌꯥꯅ ꯃꯄꯨꯗꯤ ꯑꯣꯏꯖꯕ ꯉꯝꯗꯕꯤ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯌꯥꯅ ꯃꯄꯨꯗꯤ ꯑꯣꯏꯕ ꯉꯝꯗꯕꯤ ꯄꯥꯃꯨꯅ ꯇꯥꯡꯅ ꯉꯥꯟꯖꯕꯤ ꯄꯥꯃꯨꯅ ꯇꯥꯡꯅ ꯉꯥꯟꯖꯕꯤ ꯅꯛꯅ ꯌꯧꯗ꯭ꯔꯒꯅ ꯆꯤꯡꯂꯧ ꯁꯦꯡꯅ ꯎꯍꯟꯗꯕꯤ ꯂꯩꯔꯥꯡꯅꯤ ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜꯒꯤ ꯇꯦꯂꯦꯟ ꯑꯣꯐ ꯗꯤ ꯃꯟꯇ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯁꯛꯅꯥꯏꯔꯕꯤ ꯐꯣꯛ ꯁꯩꯁꯛꯄꯤ ꯄꯤꯡꯀꯤ ꯁꯥꯏꯈꯣꯝꯒ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯖꯈꯤꯕꯁꯤꯡ ꯃꯥꯂꯦꯝꯉꯥꯟꯕ ꯌꯨꯝꯅꯥꯝ ꯑꯃꯁꯨꯡ ꯄ꯭ꯔꯤꯌꯂꯛꯁꯃꯤ ꯂꯥꯡꯄꯣꯛꯂꯥꯛꯄꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ Siroi